Lanjen aduna leiba singi lantum amadi irang asida amangda thokraba lantum singda lokaina kanaguma singna leishin bamadi lawshilamba yaravadi logi oiba chapsaba thabak lokhatkani haina Manipur lenga ke Home Department order ma thoktuna section wa thamlaklei Manipur lenga ke Home Department ki Commissioner T Ranjit na thokpa order atuna hai hauzik lamda masa thoklibe irang asiga mari leindana lining laison gi mafam sing amadi amangata thokraba sing ngak senanaba Supreme Court of India na mamang thagi kun manga da direction pikre direction adugi matung ina karingba hariba mafam sing asida kanangba sing encroach tawramlabadi handokadabani karingba makhatana encroach tawduna leirabadi miyoi sing adugi mathakta contempt of court ki maralda logi oiba thabak lokhatkani hiramasi matangda straight lengang na hakchin lauduna thabak paikhatna na honari Supreme Court ki direction ase thabak ta onthokna na mari leinabadi shimadi SP sing da Home Department ache thaduna thabak lokhatna na khangankrei Kanangma sing na Supreme Court ki direction asigi wangmada thabak tawraklavadi lengak asigi logi matungina thabak lokhatkani maramasna mari leinaba sing na court ki direction asigi wangmada thabak tawtana khangali haina order asina makhatari